ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯖꯔꯦ ꯍꯥꯎꯔꯅꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯤꯂꯤ ꯆꯅꯥ ꯉꯧꯕ ꯎꯠꯆꯒꯦ ꯑꯩ ꯀꯤꯂꯤ ꯆꯅꯥ ꯉꯧꯕ ꯐꯖꯅ ꯉꯧꯕꯀꯣ ꯑꯗꯨ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯍꯣꯇꯦꯜꯒꯤ ꯑꯗꯨꯃꯥꯏꯅ ꯉꯧꯕꯁꯦ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯆꯞ ꯆꯥꯅ ꯍꯣꯇꯦꯜꯒꯤ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯣꯠ ꯂꯥꯎꯅ ꯍꯥꯎꯅ ꯉꯧꯕ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩ ꯅꯥꯀꯨꯞꯄꯤ ꯈꯔ ꯇꯨꯅꯤꯡꯈꯣꯛ ꯈꯔ ꯑꯗꯩ ꯇꯨꯅꯤꯡꯈꯣꯛ ꯃꯔꯥ ꯑꯗꯒꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯍꯥꯏꯗꯤ ꯇꯤꯜꯍꯧ ꯃꯆꯥꯁꯦ ꯈꯔ ꯍꯦꯛꯆꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯑꯃꯅ ꯀꯤꯂꯤ ꯆꯅꯥ ꯍꯥꯏꯁꯦ ꯆꯅꯥꯗꯨꯅ ꯉꯧꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯃꯪꯒꯟꯅ ꯉꯧꯕꯅꯤ ꯑꯗꯣ ꯀꯤꯂꯤ ꯆꯅꯥ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯗꯣ ꯈꯪꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯪꯒꯟꯁꯦ ꯉꯔꯥꯡ ꯇꯤꯡꯉꯝꯕꯅꯦ ꯑꯗꯣ ꯐꯨꯠꯂꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯐꯨꯠꯇꯕꯤꯗꯀꯣ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯗꯕꯤ ꯑꯃꯨꯛ ꯈꯛꯇꯪ ꯀꯥꯝꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯉꯧꯕꯗ ꯊꯨꯅꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯑꯅꯤꯔꯛꯀꯨꯝꯕ ꯀꯥꯝꯁꯤꯜꯂꯗꯤ ꯄꯦꯠꯄ ꯍꯦꯟꯈꯤꯅꯤ ꯑꯗꯨꯗꯤ ꯀꯤꯂꯤ ꯆꯅꯥꯁꯦ ꯍꯥꯎꯔꯣꯏꯕꯀꯣ ꯆꯕꯦꯠꯅꯅꯦꯕ ꯑꯗꯨꯅ ꯈꯔ ꯃꯣꯟꯇꯛ ꯑꯣꯏꯅꯕ ꯑꯗꯒꯤ ꯍꯣꯔꯦꯟ ꯉꯧꯕ ꯃꯇꯝꯗꯁꯨ ꯇꯥꯏꯝꯗꯣ ꯈꯔ ꯊꯨꯅꯕꯀꯣ ꯑꯗꯩ ꯃꯊꯪ ꯃꯔꯣꯏꯁꯤꯡ ꯁꯣꯏꯖꯔꯦ ꯁꯤꯅ ꯇꯤꯜꯍꯧ ꯈꯔ ꯌꯥꯝ ꯍꯥꯞꯄꯗꯤ ꯍꯥꯎꯋꯦꯅ ꯈꯔ ꯌꯥꯝ ꯁꯣꯏꯔꯦ ꯁꯤꯅ ꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯠ ꯇꯧꯗꯕꯤꯗ ꯆꯥꯎꯇꯛ ꯁꯣꯏꯔꯦ ꯍꯣꯔꯦꯟ ꯆꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯂꯧꯔꯦ ꯑꯩ ꯌꯥꯝ ꯐꯖꯅ ꯉꯧꯕ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯀꯤꯂꯤ ꯆꯅꯥꯒꯤ ꯃꯑꯣꯡ ꯐꯖꯅ ꯉꯧꯕ ꯈꯪꯅꯤꯡꯕ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯅꯝ ꯈꯔ ꯂꯧꯔꯦ ꯀ꯭ꯔꯁ ꯇꯧꯔꯦ ꯄꯦꯁ ꯁꯦꯝꯗꯕꯤꯗꯀꯣ ꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯗꯣ ꯁꯤꯁꯨ ꯁꯣꯏꯔꯦ ꯈꯔꯒ ꯌꯥꯝ ꯂꯣꯏ ꯁꯣꯏꯔꯦ ꯍꯣꯔꯦꯟ ꯑꯅꯤꯔꯛ ꯊꯥꯛꯇꯣꯏꯅꯦꯕ ꯄꯣꯠꯁꯦꯀꯣ ꯑꯗꯒꯤ ꯁꯤꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯨ ꯑꯩ ꯈꯔ ꯁꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯉꯁꯥꯏꯒꯤ ꯇꯨꯅꯤꯡꯈꯣꯛꯀꯤ ꯃꯔꯥꯒ ꯇꯨꯅꯤꯡꯈꯣꯛꯀꯗꯨꯅꯦꯀꯣ ꯃꯔꯥꯁꯤꯅ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯀꯤꯂꯤ ꯆꯅꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯉꯧꯁꯤꯗꯀꯣ ꯑꯗꯨ ꯃꯅꯥꯁꯨ ꯁꯣꯏꯔꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝꯁꯨ ꯁꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯉꯧꯕ ꯎꯠꯆꯔꯒꯦ ꯑꯆꯥꯊꯥꯎ ꯈꯔ ꯍꯩꯔꯦ ꯌꯥꯝ ꯂꯥꯏꯁꯨ ꯂꯥꯏꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯊꯨꯅꯁꯨ ꯂꯣꯏꯕ ꯔꯦꯁꯤꯄꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯒꯤ ꯖꯤꯔꯥ ꯊꯥꯗꯔꯦ ꯇꯤꯜꯍꯧ ꯊꯥꯗꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯈꯛꯇꯪ ꯀꯥꯝꯊꯣꯛꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯉꯧꯅ ꯑꯗꯨꯝ ꯃꯨꯜꯂꯛꯑꯅꯦꯕꯀꯣ ꯑꯗꯒꯤ ꯆꯅꯝꯒ ꯁꯤꯡꯒꯁꯨ ꯊꯥꯗꯔꯦ ꯃꯌꯥꯝ ꯈꯤꯇꯪ ꯁꯤꯁꯦ ꯌꯥꯝ ꯀꯥꯕ ꯅꯠꯇꯕꯗ ꯈꯤꯇꯪ ꯁꯣꯞ ꯑꯣꯏꯕ ꯃꯑꯣꯡꯗꯀꯣ ꯈꯔ ꯃꯣꯟꯊꯔꯛꯄ ꯐꯥꯎꯗ ꯁꯨꯝ ꯉꯧꯕꯤꯔꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯩ ꯍꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕꯀꯣ ꯑꯗꯨꯒ ꯃꯆꯨ ꯈꯔꯁꯨ ꯍꯥꯞꯄꯦ ꯁꯨꯝ ꯉꯧꯕꯤꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛꯇꯪ ꯀꯥꯝꯈꯤꯕ ꯃꯪꯒꯟꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯁꯤꯅ ꯐꯗꯤꯒꯣꯝꯒꯤ ꯄꯥꯎꯗꯔꯅꯦꯀꯣ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯈꯤꯇꯪ ꯌꯥꯝꯂꯞꯅ ꯍꯥꯞꯄꯦ ꯁꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯤꯇꯪ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯍꯥꯞꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯐꯅꯌꯥꯝ ꯃꯨꯟꯖꯜꯂꯦ ꯁꯤ ꯃꯇꯥꯡꯁꯤꯗꯀꯣ ꯏꯁꯤꯡ ꯆꯥꯃꯁ ꯑꯅꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯨꯗꯤ ꯆꯥꯃꯁ ꯑꯆꯧꯕꯅꯦꯕꯀꯣ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯂꯩꯊꯔꯒ ꯊꯣꯡꯕꯤꯔꯅꯤ ꯁꯤ ꯍꯥꯞꯄꯤꯕ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯧꯁꯦ ꯂꯣꯏꯔꯛꯄꯗ ꯀꯟ ꯂꯥꯎꯗꯅꯕ ꯀꯤꯂꯤ ꯆꯅꯥꯒꯤ ꯊꯣꯠ ꯂꯥꯎꯕ ꯑꯃ ꯂꯩꯗꯅꯀꯣ ꯃꯑꯣꯡꯗꯣ ꯇꯦꯛꯁꯆꯔꯗꯣ ꯑꯗꯨ ꯇꯥꯟꯅꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯏꯁꯤꯡꯗꯣ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯧꯖꯕꯅꯤ ꯊꯣꯠꯂꯦ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯃꯅꯥꯗꯣꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯨ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯍꯥꯞꯄꯅꯤ ꯍꯣꯔꯦꯟꯁꯨ ꯂꯥꯁꯇꯁꯨ ꯍꯥꯞꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯅ ꯑꯩꯅ ꯉꯧꯔꯤꯉꯩꯗꯁꯨ ꯍꯥꯞꯄ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯧꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯤ ꯍꯥꯎꯕꯁꯨ ꯍꯦꯟꯕꯅꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁꯟꯁꯦ ꯔꯣꯁ ꯇꯧꯔꯦꯗꯅ ꯍꯥꯏꯗꯤ ꯉꯧꯕꯤꯔꯦꯗꯅ ꯆꯥꯃꯁ ꯑꯃꯈꯛ ꯑꯗꯨꯒ ꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯀꯥꯡꯍꯧꯗꯨꯗ ꯑꯩꯈꯣꯏꯒꯤ
ꯕꯦꯁꯣꯟꯁꯦ ꯈꯔꯒ ꯄꯛꯑꯒ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯑꯣꯏꯅꯝꯕ ꯍꯦꯟꯕꯅꯦ ꯁꯤ ꯄꯨꯔꯥ ꯍꯣꯇꯦꯜ ꯁ꯭ꯇꯥꯏꯜꯗꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯣ ꯑꯗꯨꯒ ꯕꯦꯁꯟꯁꯤꯗꯤ ꯃꯨꯜꯍꯜꯂꯕꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯔꯣꯁ ꯇꯧꯕꯗꯣ ꯉꯧꯕꯗꯨꯗ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯣ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯐꯖꯅ ꯃꯁꯛꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯔꯥ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯍꯣꯇꯦꯜꯒꯤ ꯀꯤꯂꯤ ꯆꯅꯥꯗꯣ ꯑꯗꯨ ꯑꯣꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯟꯕꯤꯔꯅꯤ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯅꯝꯗꯣ ꯆꯠꯇꯅꯕꯒꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯆꯔꯛꯀꯦ ꯇꯣ ꯃꯌꯥꯝ ꯐꯖꯅ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯪꯁꯤꯜꯂꯛꯄꯒꯤ ꯁꯟꯙꯥ ꯋꯥꯏꯔꯝꯒꯤ ꯆꯥꯒ ꯊꯛꯃꯤꯟꯅꯕꯗ ꯌꯥꯝ ꯍꯥꯎꯅꯤꯗꯅꯀꯣ ꯑꯗ ꯑꯩꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯌꯥꯝ ꯏꯪꯗ꯭ꯔꯤꯕ ꯑꯗꯨꯏꯁꯨ ꯑꯩ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯑꯣꯡꯗ ꯇꯧꯖꯒꯦꯅ ꯂꯥꯁꯨ ꯍꯦꯛꯑꯦ ꯂꯥ ꯃꯊꯛꯁꯤꯗꯁꯨ ꯂꯧꯊꯔꯅꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯄ꯭ꯂꯦꯠꯇ ꯆꯥꯕꯕꯨꯗꯤꯕꯀꯣ ꯂꯥꯗ ꯆꯥꯕꯁꯤꯒꯤ ꯃꯍꯥꯎ ꯃꯅꯝ ꯑꯃ ꯂꯩꯗꯅꯀꯣ ꯂꯥꯒꯤ ꯃꯅꯝ ꯑꯃꯁꯨ ꯂꯩꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯩꯗꯤ ꯆꯥ ꯂꯣꯟꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯆꯥꯒ ꯑꯩꯈꯣꯏꯒꯤ ꯆꯥꯃꯤꯟꯅꯒꯦ ꯇꯧꯕꯅꯤ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯦꯛꯆꯈꯤꯕ ꯃꯔꯣꯏ ꯃꯔꯥꯡ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯇꯨꯅꯤꯡꯈꯣꯛ ꯃꯔꯥ ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯐꯗꯤꯒꯣꯝ ꯑꯗꯒꯤ ꯇꯤꯜꯍꯧ ꯅꯨꯡ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔꯁꯨ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯇꯨꯅꯤꯡꯈꯣꯛ ꯁꯨꯝ ꯈꯤꯇꯪ ꯐꯖꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯦꯝꯃꯦ ꯄꯨꯔꯥ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯣꯠꯅꯕꯒꯤꯀꯣ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯄꯨꯔꯥ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯖꯒꯦ ꯇꯧꯕꯗꯣ ꯂꯥꯒꯤ ꯆꯥꯃꯁ ꯁꯦꯝꯕ ꯑꯃ ꯂꯩꯇꯥꯏꯅꯦ ꯊꯨꯞꯆꯜꯂꯒ ꯑꯗꯨꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯁꯦꯝꯖꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯩꯔꯒ ꯆꯥꯔꯛꯄꯗꯣꯀꯣ ꯅꯥꯒꯥꯃꯄꯥꯟꯗ ꯐꯝ ꯇꯥꯏ ꯀꯤꯂꯤ ꯆꯅꯥꯁꯦ ꯊꯥꯏꯅ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯒꯤ ꯈꯔ ꯄꯤꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯒ ꯐꯖꯅ ꯆꯥꯊꯔꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯃꯌꯥꯝ ꯑꯩ ꯆꯥꯊꯔꯒꯦ ꯆꯥꯁꯤꯒ ꯑꯦꯛꯗꯝ ꯍꯣꯇꯦꯜ ꯇꯥꯏꯞꯇ ꯑꯩ ꯈꯔ ꯂꯧꯊꯣꯛꯑꯦ ꯇꯦꯁ ꯇꯧꯔꯒꯦꯀꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯆꯥꯕ ꯃꯌꯥꯝꯁꯨ ꯍꯥꯎꯗꯧ ꯃꯥꯟꯕ ꯌꯦꯡꯉꯨꯇꯨ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ